Sangai Festival pangthokpa yaningde IDP sing masa-masa gi yumda hana hanjilhalu haibagi khongjang ngasisu makha tana chethakre. Miyamna Mayai Lambi haina khangnariba National Highway 137A hauzik fauba mapung phana sembidabagi mayokta makha tana matam kaktana lambi thingbagi khongjang changsinba hokre. Chandel amadi Kangpokpi district tongan-tongan ba mafum singda tharamba poppy acre humphumanga rom security force niyan thatuna manghankre. Haubai mai thariba sing miyoiba khunai gi marakta chatloi dawali chatni pharaga chairak pibiyu haina maikai kayadagi demand tawnarakli. ISCOM Media Private Limited ki anusuba mapokumun ga mari leinina media house asigi management amadi staff sing yoiba achanba thoram ama pangthokre. Kurumjari ISCOM News bideng tabiriba khwai pumnamak po ay sulki janambamna taram nokchari hauzik pau sandokna pijari. Tasigi tangkundagi hauna Imphal gi tongan-tongan ba mafam singda hangliba relief camp singda leiriba IDP kayana Sangai Festival pangthokpa yarui haiduna jangsilakiba wakat khongjang adugi manung channa Imphal West ki lamboi khongnangkhong relief camp te leiba IDP singsu ngasi Uripok Maikai Romda wakat khongjang changsinkre khongjang aduda Sangai Festival pangthokpa yaningde amadi IDP sing masagi mayumda halhallu haibna jingba kholau kayasu lauki. Chahi kaya phibam sokna leiraklaba National Highway Number 137A Miyamna Mayai Lambi haina khangnariba lambi asibu mari leinaba singna mapung fana hujik fawba samjin binaba khongthang amatta paikhalaktabana maram oiraga Mayai Lambi apunbaluk malalna thasigi tangkoni thoigi ahing nongyaidagi matam kaktana kaukhiba banadubu saugatladuna ngasisu makhatana Mayai Lambi paringi nagyete leiriba Miyamna lambi thingbagi khongjang changsinkre malalamadi Mayai Lambi paringda leiriba miyamga khutsamnadana chathakiba lambi thingbagi khongjang namaram oiraga mahausagi punsida chauna akaibasu pikhibada natana lanai gi gari amata chenakhide adumakpu khudaki oiba ana layeng nat kamari leinaba tharam sing amadi essential service ki oinadi sathok sasingi athingba leite panbe abadi phibam soglaba Mayai Lambi paringasibu matam kayagi mamangdagi mari leinaba sena matamga chunaba mawongda samjin binaba haiduna malalgi maikaidagi haizaduna lakhi. Adubu matam koina thabak oina pangthoraktabana maram oiraga chahi asigi October gi tang 13 malal amadi miyamga loinana lambi tingbagi khongjang changsinba hauki masigi matung October gi tang 19 da Imphal West ki DC yauna PWD gi engineer sing amadi contractor singa loinana malal gi apunba thaumi singa babu parada leiba DC holda unaduna wari sanaki baduda lambi asigi pothole sing ningol jakopa mamangda menba leishindaba adu makhatana lambi asi mapung fana semba hogani haibagi thazaba pirakhibagi matungina malalna lambi tingbagi khongjang asi handokhibane adubu thazaba pikhibagi matungina mari leinaba singna lambi sembagi thabak khara horamlaga mapung fana semjindana loikhibana maram oiraga malalamadi khoi saunaraba miyamga loinana lambi tingbagi khongjang asi makhatana sathaba horakhibane thasigi tangkuni thoi ahing nongyaidagi satharakhiba lambi tingbagi khongjang adubu ngarang Mayai Lambi gi nagyete leiriba miyamna sagatuna lambi tingbagi khongjang changsilingai manungda PWD gi maru oiba miyoi singna ngarang malal gi thomi singa amuk hana unaduna wari sanakhi mari leinaba singi maikai dagi
थासी की तांग कुनिपाल इराई निमित्तगी लंबी असी सेम बहौरनी हाइबु वाफम थमलकी अदुबु मखोयना थमलकी वाफम अदुबु मलालना याखिदबगा लोइनना लंबी असी ngasiदगी सेम बहौद्रगदी हाइदुना मलाल अमदि मियामगा खुदसमनदुना मतम कक्तना लंबी थिंगबगी खोंजंग असी चंगसिलखिबने थासी की तांग कुनिथोय अहिंग नोंयाइदगी मलालना मतम कक्तना कौखिब बन अदुबु सवगलदुना ngasi मयाई लंबी परिंगदा लेरिबा मोंगसांगई लंगथबाल सामुरव अमदे वांगोयना चिंगबा मफम सिंगदा लंबी थिंगबगी खोंजंग चंगसिनखी Mayai Lambi apun belum malangban gi mianga lamdam dugi mera paibi kalaki isini nau khaiga punsan naraga akan bakong jangsen ba matam da dipa mena tapi ubiduna ngarang nungtin pung ani makhai da lakpiraga phaminaraga wari sanajaba matam da makhogi saitegi woinadi irai numitagi hauraga December gi tangkun phabogi manungda semgini haina saptana thajaba adu thambirame adubu mamang da akoi Mayai Lambi apun belum malangi member singa phaminaraga CM Wak Minister Local MLA Amadi DC SDO PWD gi engineer puna maka phaminaraga wari sanarakom batamda su thajaba piraga thabakoino onthok piraktabadagi ngasi khoisaunaraba praja miyamna mitna hek semba udriba phawba khongjang hantok saroi masidagi henba makhan makha kaya gi khongjang changsilakani haibasi Mayai Lambi apun baluk malangi saitagi amasung Mayai Lambi gi nagyata tabiriba praja miyanga haunaraga akan mamawong do khongjang changsilakani haibasi ngasi media gi mafamda mayek sengna pawdamjari Security force na popi ki mayu to changsilak operation ki makha chatharakpo oina thasi ki tangkuni thoida Chandal amadi Kangpokpi district ki tongan ba mafum singda pun ekar humphumanga da tharamba popi sing yanthatuna manghankhre security force ki kangbu amana Chandal district ki Chakpi Karong police station na konba Gobog Hill range da chathaki operation amada pun ekar yankhai da tharamba popi pambil sing yanthatuna manghanki mafam aduda saramba sangmari amade popi maru singsu mai thadoktuna manghanki Nakalamaromda numidasi maktada Kangpokpi district ki New Kaithal Manbi police station na konba Loibol Kulen manakta tharamba popi ekar taramanga romsu yanthatuna manghanki loinana mafam aduda leiramba lautang sang thambek amamade popi thabada sisinaba atei khutsu khulai kayasu mai thadoktuna manghanki Lobukta paiduna thamba phawai sing mai thaba haibasi miyoi bukhunai gi marakta chaloi lichat amane asigumba miyoi kanglup sing asi mari leina balenga ki department na thidok piduna pharaga logi abasarak PBU haina like minded group LMZ Manipur gi publicity secretary Rakesh Naurim na phongdokre wafam asing asi like minded group LMZ Manipur na Lamsang Kendra gi manung chanba Lamsang Mayai Lekai Hundabi Lokolda Lau Yainana Bapaiduna Thamlamba Phawai Mai Sakhangdaba Singna Thadok Pirambadagi Awa from the Tariba Haibong Pokpi Lamsang Kunaudagi Thangzam Mahabir Mitei Sahiyangkai Mathoi Loina Bi Yumnam Ningol Memthoi gi imungda like minded group LMZ Manipur na khudaki oina lupalu sing manga tengbang bagi khongchet amada group asigi publicity secretary Rakesh Naurim na phongdokhibane Group asigi secretary Ozet Sarokhaibam na luchingdana chatkiba ngasi gi tengbang khongchet aduda publicity secretary Rakesh Naurim treasurer Kunjesor Mangsatabam assistant secretary Surendra Ningomba amade member Joykumar Thokjomsu saruk yakhi Phawbai mai tharambagi thodok aduda pendaba madi nungaitaba phongdokladuna Rakesh Naurim na makhatana phongdokhibada Low haibasi miyoi bagi thawai ne lawfam singda uriba low sing asidagi aikoi miyoi bane hingbada changraba yadraba cheng asi fangadawribane masi yaudrakadi aikoi hingbada awaba kaya mayoknagadawribane adungai Manipurda nupi lalgi thodok thokhribadu chak tangbadagi thokhribane lobukta paiduna thamba phawai sing asumna minungsi leitana leptana mai thadok piba taragadi lamdamsida khutsemgi chak tangbagi thodok thorakadawribane Pumna maksing asi ngakthok na buhat na bada Manipur gi miyam punna wakhal tamina bachangi asigumba thodog asi amukhana thokta na buhat na minasi hai napil tawki imung manung gi mai kai dagi thawong asibu pen da ba madi nungai ta ba phongdok pagaloina na lawlok laga macha masu sing thaklamba adu handak sahi sigi oina ngamlaroi haina kapladuna pawdam lakhi ningsing bayabadi thangza Mahabir gi lawasi kwakaithal takhelaikai segarota leiba potsangmam jenta sing chahiyang khaitaru ki lawsal oina Sahi taragi mamangdagi uduna lakhibane ngarang November 22 gi nongalamdai ahingda sakhangdaba singna mai thadok pirambane lamsang police amadi Manipur fire service team na phawbai mai tharamba mafam aduda changsinduna
kannaba hotnakiba adugidamak LMC Manipurna thagatpasu phongdorakli. ISCOM Media Private Limited ki anisuba mapokumon ga mari leina ngasi media house asigi kai sampad lei majam lekai da lei head of staff management amadi staff singaluina na acham bathoram ama pangthokre thoram adu da ISCOM Media Private Limited ki managing director Moirangthem Gaura news in charge Wahingbam Gyaneshwar amadi media house asigi board of directors ki member Pukrambam Prafulo Yaikom Bhogendra amadi Tayanzam Zoimane Operations Manager Raj Lakshmi Saiko Mamade, ISCOM ki news anchor Loinana staff sing su sarukya ki. ISCOM ki chairman Konthauzam Duina Manidi Masangam Daduna Labor Maramna Thoramasida Sarukya Bangam Kide. Thoram Gamari Lainana, ISCOM ki managing director Moirangthem Gaurana Fongtukibada. Leibak asigi thodok wathok kaya matam chana miyam da fanghanduna miyam gi mit nakong oiriba ISCOM asi hena mapungfawa media house amo hena bohana bagi sarukam oina hauze leiriba staff ki strength hengat han bagaloina na anoba program kaya hapchinduna company asi bo hena mapangal kankhat na bohana bada local cable operator LCO singna thagi pifam thokpa senpham sing matam chana pithok pina ba apil tawki loinana Hauzik Ladiba Company asigi staff sing nakathokpa magaloinina thamoi sena mathau pangthok pibagi damaktasu thagatpa phongdoki. Lamdam asidagi haudokiba National People's Party NPP asigi anauba ming hongbada yaningdaba phongdoklubagi State President famdagi lauthokpo eramba yai haina Yumnam Joy Kumarna phongdokre. Manipur ki haukiba regional party amoiriba NPP asi nauna maming onbagi wafam lakpada party asigi state president oiramba hanagi ministers oiramlaba Yumnam Joy Kumarna anauba party asigi ming onbagi matangda party asigi national luchingba sindi yaninda wafam khara phongdoklubadagi mahakpu party ki president famdagi lauthokpo oiramba yai haina phongdorakli. Wafam asing asi Naurangthong da leba NPP gi office ta pangthokiba pawgi mifam amada Yumnam Joy Kumar na phongdokhibane mahakna makhatta na haikibada chadliba thasi gi tang mari da party asigi myoi mapal na saba National President Conrad Sangmana Luchingba National Committee amana Delhi Constitutional Club ta pangthokiba pawgi mifam amada NPP asi Northern People Party haina Nauna Ming Thonduna Mapangal Kanba National Party ama semnaba wafam khanakraba matung party asida hongnakli basigi matangda unaduna wari sanaba party asigi state unit ki mihut mari thasigi kunmathoida laknaba Zem Sangmana khanghalakhi Madugidama Yumnam Joy Kumar amadi MLA Rameshwar yauna miyoi mangana saba kangbu ama chattuna unaduna wari saru matamda nauna ming onduna semgadariyo party asida Manipur gi territorial integrity Maitai Singi ST demand gi matangda hanglubada mayek sengba paukum amata pirakhide adubu Manipurda delimitation tawbada tribal singi assembly sit kuntra manga lehanba made 6 schedule chatna hanbagi matangda hena thawai yaubagi wafam sing phongdoraki haire loinana nauna semgadariyo party asi tribal khaktagi oina sembagi mawong ama lakpadagi Yumnam Joy Kumar gi maikaidagi indigenous haiba wahi asi oina hapaga semnaba hairu matamdasu yaningdaba ulakki wari sanaruraba matung ngarang Imphal de hek thoklakpaga party ki national president na mahakpo state president famdagi lauthokuna anauba president hamlakkiba se mahakna party asigi honglakliba fibam asida wafam khara phongdoklubadagi oiramgadra haibagi chingnabasu lei haiki mahakna makha taraduna hai party asigi national president yauna lawrakkiba fireb aduna party ki oina made state asida su taramna okani adubu maitei singi amadi Manipur gi oina sokadaba yawraklabade madu miyam ga tanaraga kari fireb lawgani haiba adu makha tana khanagani haina phongdokhi hujiki tholiba irang se kaya yamna chayet ne ba yam khawangna khangni what will be the stand of this new party on the issue of territorial integrity of Manipur. Territorial integrity of Manipur is not Number 2, the honorable Kaita, Mugana, Mugana, the issue of Greater Nagaland, South Nagaland, Asigi issues cannot talk higher base of see Matang that aduga kuki demand separate administration demand kari stiano ko achigi formation chigi mamang de chigi matang it was very clear asagi
territorial integrity of Manipur kai bi yawe. Hayeng November gi tang kun mari ta pangthokadariba United National Liberation Front UNLF ki humpumathoi suba mapokumon ga mari leinana aina thingkraba koireng luchingba UNLF ki Central Committee na thadorpa cherol amana lamdamasi ki miyam dayai fa paujel pirakli cherol asina makha taraduna November gi tang kun mari asi Manipur gi miyam na pamzaba punsirol ama ningkha tamna lepchaba ngamna balai pakasida kundaminari ba chingmi tammi miyam gi mihut singna wakhal jungsina duna semkiba United National Liberation Front UNLF ki humpumathoi suba mapokumon numetni numedasida UNLF Central Committee na party amasung lanmi sanglup ki mahut sinjaduna ireja pumnamaki mafamda thoidokna India gi loilam leingak amasung makhoina sagwatuna thamba mapandi gi changlakpa kuki khulai paiba singlautu neraga lamda masigi Yelho Purup Singda Maru Oina Maitai Purup Talandaraktuna Isagi Iramda Lanjenariba Irol Irang Taklaba Ipurup Cha Singi Awabada Sarugya Jabaga Loinana Yaifa Pausel Pizere Loinana Numeda Siga Mari Lenana Puthokchaba UNLF Central Committee gi Jahi gi Warolasi Ireja Singna Khanabina Bathamjeri India gi Loilam Lengak Tege Manipur gi Ning Tamba Hanjinna Bayawol Ihau Changsilakpa Jahi Humpu Hele Asukoina chatharak laba ningtam yawol lalhawase ngasi fawba mai pakpa yabagi phibam udribasi karigino mai pakpa bungam khigadra haibasi hauzik machi da irecha singna hangnaba ngangnaba wafamne maramaduna aikoi gi ningtam yawol lalhawase matam sangna changlibasi kari maramgino amadi karamba phibam sing leiragadi ningtam yawol lalhawase mai pakpa ngamgani haibagi matangda sahi kungi mamangda su phongdokraba UNLF ki oiba wakhal meeting adu ngasik oiragli ba phibam sing su konsilaga kumsi chahi gi waro lisingani kunmanga asigi mapung oiba wafam oina irecha singda maroi ba phibam ahum thamjeri Manipur Leipak ki ningtam yawol lalhawasi mai pakpada tangai fadana leitaba yadaba maru oiba phibam ahum khak changani madudi ahan bada Manipur lenga ki apun ba pangal loinana Wesia gi ningtam lalhaw singi chungsinaba pangal Anisubada India Leipak hek semkiba matamdagi Senerakpa India manungi muknaba singadu yengthinaba muknaba oiraktuna India Leipak asi manungdagi kinthaba haurakpa amasung ahum subada malemgi thakta India Leipak ki thausil thawong maru oina foreign policy yanaraktaba phibam lerakpa aduga aikhoigi ningtam lalhogina khudong saba phibam sing thorakpa asine UNLF ki humpumathoi suba mapokuma numedasida UNLF ki party cadre amasung local members sing Lanmi Sanglup ki Thaupuba officer sing amadi Lanmi Sing tongan ba mafam sing danga si pangthokliba party ki kumonumit ki thoramda sarugya biriba irecha sing amasung malem ki tongan ba mafam kayada chaithoktuna khunda leita khraba Manipuri phurupcha pumnamaki mafamda UNLF Central Committee na ikai khumnabaga loinana yawol gi yaifa pausal pizeri loinana kuki khulai paiba singna yumai thaduna khunza leichariba Relief Camp ta wana punsi leliba IDP sing yeknabagi kaisum sangda lanfa oina leiriba sing amadi IOF ki miyot minaina soinai hallaba ireja singi mafamda UNLF Central Committee na yawol gi yaifa pausal pizere Numedasida UNLF Central Committee na Manipur gi ning tamba hanjinnaba India gi loilam lenga ki mayokta lanthing minariba loinena Western Southeast Asia Wesia lamdamasigi ningtam lalhau chathaminariba machin manau oiba lalhau lup pumnamaki mafamda UNLF Central Committee na yaifa pausal pizeri amadi iraipak miyam gi yaifana ba kongjang kayada awa ana mayok naduna mangzul thana thaudang loriba civil society organization sing maira paibi ima sing amasung mahiroi lup singi mafamda su ikai kumnaba uchabagalonina yawol gi yaifa pausal pizeri Aroibada UNLF ki humpumathoi suba mapokuma numedasida party asibulingkhat pirambanung sijaraba luchingba sing party cadre sing ningtam lanfamda thawai katkraba Manipur gi athauba lanmi sing amadi India gi miyot minaina punsi pikhamna kraba irecha pumnamaki mafamda UNLF Central Committee na koknona yawol gi ikai kumna bucheri makhoi pumnamakna utpiramliba phidam tunginna yawol lalhogi Pandam amasung panthung yaudri fauba UNLF na chokthaba naidana ningtam lanthing chathakigani haire
Kangleipak Students Association KSA की President Sukham Bidyanandan लौदना फम की बमी फम अमदा KSA Imphal East District Council Reform तौखिबग लोइनना Council असि नौना थौपुगदबा मियोय सिंह खनख्रे हाइना KSA Head Office की Publicity Secretary Langoljam Rajesh na थादरप चेरोल अमना खंगहलकले चेरोल असि मखा तारादुना हाई KSA Imphal East District Council असि नौना थौपुगदबा सिंह अदुदी असम विवेक राजना President पुथेम संतोष ना Vice President Laizing Kopham Maringna Secretary General, Yungkhaibam Lakinurna Secretary Finance, Rex Koizamna HRD Secretary, Yangambam Nansina Publicity Secretary, Wycombe Dipina Cultural and Women Affairs Secretary, Ifam Abrahimna Youth Affairs and Sports ki Secretary, Sukham Johnsonna Joint Secretary, Moirangtham Surjakanta Made, Leimapokpam Tarubana Deputy Secretary oina khanki baga loinana Executive Member tara sukhanki haina cherola sina fongdorakle Apaba kunai ama semnaba hotnabada kunai dugi aseng balengak longi puwari lining longi puwari lol amadi lairiki puwari leitaba yade kunai amagi yanglen saruasi asigumba puwari singa sina semgadawribani maramasina अखोइना अखोइगी असेंगबा पुवारी सिंग असि चेक्सन नगाक संदुना थंबा मथौ ताई खुनाई अमगी पुवारी बु नाथैदुना नाथैना बहनरप मतमदा अखोइना करिगुंबा हिरम अमतदा चमथोकपा तौरोइदबनी हाइना मणिपुरी लैंग्वेज एडवाइजरी बोर्ड साहित्य एकेडमी न्यू दिल्ली की कन्वीनर प्रोफेसर राजेन तोइजाम्बना फोंदोखरे वाफम असि पेट्रियोटिक राइटर्स फोरम PAWF मणिपुरना सिंदुना याई स्कूल खोइराकपम की खुदईदा तारिबा नाट अमदी खुनाई मसक है हिरमदा मणिपुर प्रेस क्लब इम्फाल की लोकता खोल पांथोखिबा नोंगमगी ओइबा स्टेट लेवल सेमिनार हौदोकपगी थौरमदा फोंदोखिबने प्रोफेसर राजेन तोइजाम्बना मखाताना फोंदोखिबदा पेट्रियोटिक राइटर्स फोरम मणिपुरना मणिपुरी लोल लाइरिक नाट अमदी इरैपाकिदमक लौरिबा थौदांग सिंह सिंथानिंगाइने फोरम असिना आसाम की लखीपुरदा होजाइदा अमदी त्रिपुरादा लमयांग हिजम इराबद अमदी नुपीलाल की मितम खिनखिबा सिमक यामना साउथोक सनिंगाइने फोरम असिना खिनख्रिबा मितम सिंह असिना नोंगमदी सोइजाइन नख्रबा इरैचा सिंहदा अचौबा थौना सोइदना पिरक्कने फोरम असिना बांग्लादेश अमदी म्यांमारदा फावबा चतुना खुनाई की याइफनबा पांथोखरिबा थबक थौरम सिंह असिमकसु सिंथानिंगाई ओइबा थबक सिंहनि हाइखि सेमिनार हौदोकपगी थौरम अदुदा फोरम की प्रेसिडेंट नाउरेबम खंबलुवांगना थौरम मपु ओइना सरुक याखि फोरम की सेक्रेटरी राकेश नाउरेमना थौरम हौदोकपगी वारोल पिरदुना वाफम कया फोंदोकलदुना हाइखिबदा याई स्कूल खोइराकपम लमदम सिगी नाट अमदी कल्चर की लमदा कथोकलबा अयिबा अमने अयिबा असिगी खुटी सिंह असि नैनदुना तुंगी मिरोल की दमक थमहौनबगी वाखलोंदा सेमिनार असि सिंजबने सेमिनार असि फोरम न कुमजाली सिंगनी कुनमाथोइदगी हौना लेप्तना नवेंबर की अरोइबा चयोलदा पांथोक्तुना लाकपा सेमिनार की मखा चथरकपा ओइना पांथोकचबा सेमिनार अमने फोरम न सिंखिबा सेमिनार सिंग असिगी खोमजिनबा अपुनबा लाइरिक अमसु फोरम न मियामगी दमक पुथोकनबसु थौरांग तौरे हाइखि असिगुम्बी राइटर्स फोरम से अकोइना ताजबा मतमदा सुम उजबा मतमदा मकोइना तौरिबा थबक मयाम सिंगसी असि थबक मयाम सिंगसी फिल्म दबु ओरो तोहान तोगान बा कल्चर की इवेंट सिंग दबु ओरो नत्रगना साइड की इवेंट सिंग दबु ओरो असिगुम मयाम सिंग असिना मसिना हे अकोइगी मणिपुरी जाति की मणिपुरी साहित्य की मणिपुरी अच्छी सिंग मसी अचौबा मफम सोइदना खन लेगनी मसी सोइदना खन लेगनी सिगुम्बा सिंग असे तोरपदुगी मनुंगनी नसी या स्कूल खराकपंगी कुडी दा तारिबा नाट मदी नाई मसक पांतोर मसीसु पार्ट मनी सरुग मनी अखोई जाति मा हाइसे मसीदे हिंगबा मतमदा लेबा मतमना कोई पॉलिटिकल हिस्ट्री लेंगागलोन की इतिहास पॉलिटिकल हिस्ट्री अलगदी रिलीजियस हिस्ट्री लाइन लोन की ओइबा तुबा इतिहास अलगदी लिटरेचर की हिस्ट्री आई साहित्य की ओइबा अदुगुम इतिहास असि हारिबा सिंग असे मसी लेतबिया निंग तंबदी पिरकदब नत्ते नमदुना लौगदबनी हाइना आइना थिंक्रबा लालहौलो पीपल्स रिवोल्यूशनरी पार्टी ऑफ कंगलेपाक प्रेपाक नथादोरप चेरोल अमदा फोंदोरकली
PREPAK की publicity and propaganda की charge di affair लेबाक ngak paluwangna khudiyek piduna thadorpa cherol asina makha taraduna aikhoi gi ningtam yawoloi sing terrorist natte maraibak ningba athauba singni terroristi loilam sandokpa lam karamba India ne masi loilam mapu amasung loilam degi nanthokna bohnariba mikha polaba leibak anisigi marakta letena thokliba taisinaba yadraba political history gi muknabane maramaduna terrorist India na namduna lausinkiba iramdam Kangleipak ki ningtamba makhoina kaidongaida pirakadaba leite Kanglei miyam gi apunba pangal leiba ningtam yawol lantheng ama jathaduna lam karamba India degi namduna laugadabane Masigidamak Kanglei miyam hupna loilam sandokpa India gi mayokta akan maningtam yawol lantheng sathaminarasi Constitution ki Article 355 ki matungina karigumba India gi state amada external aggression natraga internal disturbance thoklabadi Center na state lengak adubu asigumba phibamdagi ngak thoknaba thabak paikhatkadabani haiba wafam si leirabasu center na miyam bu kannaba thodang lokhalaktabadagi Kangleipak ki miyam na Constitution ki fundamental duties ki provisions singna citizen singda sinaba thodang gi matung inna Kuki zo militant singi mayokta masagi amadi miyam gi punsi amasung lantum ngak na bakul ngak pagi akan bathodang lawri miyam gi damak thawai katli Lainga na miyam bu kanaba thodang lawrak tabadagi masagi oizaba pumba thadoktuna miyam gi damak thawai thadok libai kai kumnaningai oiraba khul ngak pasing asibu lainga na koitan tanaduna faraga jail din namsilli aduga malem gi lo amatana yadaba thabak tawriba Kuki jo terrorist sing asibuna kan khatuna thamle asigumba loilam sandokpa India gi khaidok khaizilamadi achan mirai naiba thawung sing asina iramdam Kangleipak ku majet kaya thokna thugaiduna lamdam sigi Haomee sing muthatnaba makhoi gi oiba mayang leibak ama semna bohanarak libat thausil sing asidagi kanjana bairai cha sing mikup nahum singna leiminarasi haire Thasigi tangkun sagol sa nimit ki pungamarom tabo matamda IDP singna Sangai Festival pangthokpa yaroi haiduna haurakhiba khongjang aduda law and order ngakna bohatnaba Manipur police ki IGP thim ngasangbana Nupi nupa khaktuna chaina kanba madi Rajya Sabha ki MP ining tholai semba sana jabu ki gate manungda khongjang loi sing chengsin ki haibagi damak IGP na konung ki gate changlubagi wathoka dubu social media ki khuthangda miyamna communal oina Tagalakpa kaya sina leiriba community singi marakta misunderstanding ama laknabagi machak pire haina Federation of Haomee ki maikai digi fongdorakli ngasi lubasigi publicity secretary Dr. Huirem Henbana khudiyek biduna thadorpa cherol asina hai Handak konungi gate thoki bathodok adugi matangda police department ki maikai digi achumaran thidoktuna logi matungina wayol chathagadabane hairi bathodok aseda organization amatana magi mi soi haiduna kan khatna bagi thabak su khudakte lepina bahaina su cherol asina makha tarakli YIGP Club Konthoza Maning Lekai amadi Success Education Foundation gi founder Sunil Thokchom ga kutsameduna ahan ba state level extempo speech sangdam nabagi thoram ngasi Konthoza Maning Lekai da leiba YIGP Club ta pangthokre class 8 ki 10 fawba gi manung da leiba mahiroi taramari na saru yadana pangthokhibada state level extempo speech sangdam nabagi thoram aduda minorities and other backward classes MOBC gi retired deputy director Konthozam Lukhoina athoiba mithung YIGP Club Konthozam ki President Konthozam Mani Maitai amadi Free Progress Academy Konthozam ki Principal Laisangbam Indra Kumar na khanaba mithung lenseng ona saruk yakhi Mahi masing fana tamduna su lausing singduna shu mama leibak ki damakta sijinnaba ngamdrabadi awang bathaki mahi tamlubagi wahantok leite haina RPI Award National Secretary Mahesur Thaunawzam na fongdokre wafam asi mahaki meeting makhada RPI Award ima chamagani panasana pangthokkiba ahum lak amadi mari rak suba Sinayok Meritorious Award Mahiroi Singalan Thokpagi Tharamda Fongdokhibane Young United Club Kwakaithal Moirangpura Leikai Community Hall da Pangthokkiba Tharam madada Mahesorna Thagi Tolop Chauna Fanglaga Mama Leiba Kanbagi Wakalon Leitraba amade Khunai Chakhana Bohotna Ningdraba Mioi adu Kaidonungda Mai Pakpa Mioi ni haina lobu yaroi Masi khangna ngasi hawalak liba Mahiroi Sin awang bathaki mahi masing tamduna Ima Leibak amagi
इमा लेबाक अमदी खुनाई गिदमक करी थौदांग लौरमसिगे हाइबा वाखलोन चेंमिनसी हाइकी महाकना मखा तारादुना लौसिंग लेबा मियोय कया लेरमलबसु मखोइगी हाइथोय सिंथोयबसिंग अदु ममा लेबाकिदमक खंथरमदब कया लेबना नोंगमगी असोयब ओरक्तुना ngasi aikoin awaba kaya thengnabane manipur da nrc chanahanbagi matangda miyoi kharana jahi ama hekta degi chanahansi haina phongdoklibas sida miyamna yafam thokte English amaga chamapal yankhaida manipur da fmr chanahankiba madi ilp lokthokibana jahi asi yenglaga English amaga chamapal yankhai mathoi yumfam oiraga nrc chanahangadabani haiba wafam asida miyam puna lepminasi haina mahakna phongdokhi Ngasigi manai mathum yenthokpagi tharamadada ing kumjali singani kunmari amadi kunmanga da pangthokiba bosem kosem amadi cbs na loba class 10 amadi 12 exam da mark wangna fanglakki bakai samthong sg mahiroi sanipa lomda manapi duna pukning thogatki Assam Manipur Youth Development Organization AMYDO na sentuna lupasigi jahigi ahanba executive mifam Marembi Indu Prabha Complex Binakandi Part 2 Lakhipur Kasada Pangthokre mifam asida challenges and opportunities for Manipur youth in Assam haiba theme da yumfam oiduna khananai naki tharamadu da pangambam Nilakanta Singha President Assam Manipur Youth Development Organization Namairapam Bodha Chandra Social Worker Zeribam, Dr. Haurangbam Rasmani Singh, HOD, Manipuri Department, Assam University, Silchar, Dr. Yankom Ras Bihari Singh, Retired Associate Professor, Department of English, Nehru College, Saikom Kamalakanta Singh, Advisor AMSU, Central Committee Namatang Sitna, Mifa Mapu Amasung Ikai Kumnaba Mitung Singoy na Pambak Takta Leiting Biki, Tharamga Mari Lainana Mitung Singna Manipuri Kunai Sige, Hauzik Oriba Amadi, Tungda Orakada Basungi Matang na Kupna Kanaki, Tharamga Mari Lainana Wangang Laduna, Assam Manipur Youth Development Organization Gi, President Pangambam Nilakanta Nahai, Aikoi gi ipa ipu singi matamda kasada lam yamna marang kairam badu hauzikti marang kairak tare aikoi gi khunai asisu nongmagi marai sai tharakli hagulagli banaha singi wakhalon ga ahal oiraba singi wakhalon ga manaraktaba nisade henalai churakpa naha singi masing hengalakpa kaya gi matangda nungnang bafawi haiki Asigumba luraba tanja asida aikoina matam chana sendok haudrabadi tungda hinghaugadoriba maitai aikoigi icha isu singna leifam phauba leraktabagi phibam ama lakpa yai asigumba kaya se thoktana bahaina aikoina ngasigi inkhalakliba nahasing kaya ga punsinduna semjariba organization asida leipak myamna sagot piu amadi mateng pangbiu loinana tungi mirol gi damakta khanduna thabak tawmina si haina so appeal tawki Oji akhoi jungda to pada buat bokso likha sahi kun kuma mutung da dia soi namki akhoi je ato komi me chala bokso da da khalla ga ya to hoji ki just akhoi gi ran sahal min akhoi gi wa gi tang se jam jaw de no ko ado jogi jo kane khali khatang akhoi gi segi stage da ko kyan ta hodra ba koi patan wa gi adi ko aya kare ne hoji akhoi na ara dum harau ko na ko lai se wa ba jo do gi lai dai khan lam ko mi je wa ra ga de gi jum changai ma phom le ka bi chani le jo ma pura ma jakera mi hat kera business to amga dikta wona bani na ba adu huji ammo udu rai ta just akoi machine dum pongchau chau na ga akoi machine da le ga dum sida la ga oi wari bu si baza ma sa la jaka ga ore maya ga ina we dum aina chum dum ko sa da dum ne ga mi de hu to ga kan dum la ga ni tum ira la le han do ami joshi ai na hanje bada ma je pandam thaje transition initial ilo adu sai ojam su dum haji lambi transition gi sida reflect over the Nihada Magi Bedada Madu Jai, but very meaningful than the Kandara, head over the Magi Bedada, Magi Moto over the Sumhanga. Other minor music Kandara Vijara, other message things of the day, challenges and opportunities for Manipuri youth in Assam. Masi, that means Assam the Manipuri youth sing the challenge Karikarino, Madu opportunities Karikarino have the Mayam Sambana Day. Education is accessible within but me putting up that. Now, question is education is accessible when you get like the Masama, Magisu, Mabuti, don't play Masu, engineer winning, Masu doctor winning, Adubo, Mama Park is sale, Paisa, Aduna, I did Magu, the upper coaching center, Haba, I did upper school, the number place, the Handa, as soon as you look at Magi, family background, India. Adu dia apa kita tahu betul? Aina kami, aku AMYDO na organization nama siapa ga? Organization na adu gumba coaching center ama seli ga kami. Hojik sana bagi pa umut dobirasi.
Manipur Horse Riding and Polo Association asinduna ngarangdagi Imphal gi mapal Kangjebung Polo Ground haiduna khangnariba ground asida USA amadi Colombia yauraga India team IPA Chhattisgarh amadi India Manipur yauna puna team mangana sarugyadana satharakliba taramanga suba Manipur International Polo Tournament ngasi sanakiba match amada India A IPA amadi Colombia na sanakibada Panjal Nipal Chanaduna draw aiki atopa match ta India bi Manipur na India Chhattisgarh pu Panjal Mapal Marida maithiba piki tournament asida sarugyariba India bi Manipur da ahanbo oina sarugyariba Els Bonbon na mahaki ahanba match ta Panjal ahum chanduna Manipur na mai pakpagi lambi sembada achoba thaudang lobagi matangda ISCOM gwari sanakibada ngasi piki ba performance tigi he na makha taba match sing da utlagane ahan bo oina international polo tournament da sarugyaba fanglakpa se laibak phabane masida aigi ahiba kaya coach ki pautak matungina uthoklagani haina fongdoraki hoigi international sida hoi sarugyaba phangbani aham bo oina dagi aina ahamba ngasi aham international khanbada goal ahamba phasakrada goal hom chanba jiju ai yam nuaiba phawai hayangju yamna aidi ngasi dagi hena performance kitang hena piye na ju khale hayangi IPA ga sanaba sida dagi team ji competitive match am di oini na khale ado kitang ngasi pi performance dagi hena kitang hena piye habe wakhan khale lai All India Football Federation ki meeting makhada Andhra Pradesh na yumbu oraga Anantapur da jatliba tha sigi tarani paldi ki horaga jatharakliba Dr. Telimiran au Junior Girls National Football Championship ki ngasasana ki ba group sigi match ta Manipur na Karnataka bu goal ani amada maithi ba piraga semi final chankre match si mai pakpa ki goal ani adu Longzang Nira amade CH Redimana mathang sitna match ki minatara taruka madini phujat pada chanki Thasi ki kunmanga da Manipur amadi Tamil Nadu na semi-final da thengnaragani. Punjab na yumbu oiraga chaliba thasi ki kunmathoi hauraga Jalandhar gi indoor stadium na chatharakliba Nepal Suba National Cadet Kurogi amadi Pomse Taekwondo Championship ta Manipur gi sanaroi Pragati amadi Novasco na Pomse Peer Eventa silver medal lauki Cadet Girls Group Event Manipur gi sanaroi Rosila Christina Madi Vidyasrina silver medal lauki Nowal na kilogram Yankai Hundoi Kanglup ki Cadet Boys da bronze medal lauki BCCI na sindhu na pangthokadariba Syed Mustaq Ali Trophy da sarugyagadaba Manipur gi team ngasi Imphal thadokre team asigi captain Bisorjit 1000 luchingduna Maharashtra Cricket Association ki makhada Pune da leiba ground da ahanbo oina Arunachal Pradesh ka thasigi kuntaruk ta sanaragane Manipur team asibu mai paktun halaknaba Manipur Cricket Association ki official singna yaifa pauzal piduna Imphal International Airport tagi lamthaki Manipur Veteran Cricket Association na sinduna nga silang thabal public ground da kunithoy suba Manipur Veteran Cricket Tournament haudokre team kun mathoy na group mari da sarugyado nga si haudokiba tournament match ta SU Sagolbana RNEF mayang Imphal Buranifu mari da maithi bapiki match sa de SU na ahan ba innings bet by den over control of the wicket taruk turaga run chani yang kay lowkey Ani super innings sa RNEF na bet by den over control over the wicket mari turaga run chani taruk lawraga match si mai thiki match si mai pakraba SU gi sanaroi Prameshwar na player of the match ki title lowki tournament se udokpagi thoramda Manipur Veteran Cricket Association ge patron oriba CH Chaubana chief guest oiki Haukiba November ki tang tara mathoi dagi taramanga fabo Uttar Pradesh ki Bareilly da pangthokkiba humfumapal suba National School Games Volleyball Championship lisangani kunmanga under 17 the Youth Affairs and Sports Yas Government of Manipur gi mahut sinduna sanabada champion oirakraba Manipur Volleyball team gi saruk yaruba Thoubal District ki sanaroi ani District Volleyball Association Thoubal Sunday marupna Kudol potpidun harau taram na okre player ani adudi Panjawam Ibo Bising apokpa Sanayan Bising of Lamding Kumantem Laikai amadi Wairukpam Jackson Singh apokpa W Kailan Singh of Uyal Thoubal District ne Manipur gi puwari da under 17 the volleyball the champion oirakpa handaki asina ahan bane Hauzik loisilakpada maroiba pau amukahanna pizari
Sangai Festival pangthokpa yaningde ID kusing masa masagi yumda hana hanjilhalu haibagi khomjang asisu makhatana chethakre. Miyamna Mayai Lambi haina khangnariba National Highway 137A hauzik fauba mapung phana sengidabagi mayokta makhatana matam kattuna lambi thingbagi khomjang changsinba hokre. Chandel amadi Kangpokpi district tongan-tongan ba mafam singda tharamba popi acre humphumanga rom security force ni yanthakina manghankre. Phaubai mai thariba sing miyoiba kunai gi marakta chaloi dobali jetni faraga jairak pibiu haina maikai kayadigi demand tawnarakli. Amadi ISCOM Media Private Limited ke anisubha mapokomon ga mari leiduna media house asigi management amadi staff sing yoiba achan matharam ama pangthokre. Ngasi goina sandok chaba ISCOM News matanga sidaloi jare mideng tabirba singbu amuk kahanna khurumjari.